Chief Minister gi angang singi tengbang scheme gi guideline semkhre. Chief Minister gi angang singi tengbang CMAT hairiba scheme asigi draft guideline ama tha asigi tarukta pangthokiba State Cabinet na yaba pikraba tungda ngarang Manipur lengak na gazette notification thoktuna scheme asi final guideline semkhre. Manipur Government ki Social Welfare Department ki Deputy Secretary Dr. Sonia Oinamna thokibo order asigi matungina hauzik State asida mayok nariba COVID ki laichat asina maram oiduna mama mapa animak laikhidraba chahi 19 gi makhada laiba angang singda scheme asigi kanaba pigane scheme asigi khudong chaba phangadaba angang adu laichat asina maram oiduna apokpa natraga ayokpa mama mapa animak laikhidabage orphan oihauraba angang oigadabane scheme asigi damak apply torokpa matamda laikhidraba mama mapa gi amade death certificate angang adu mama mapa animak laikhidre haibage gazetted officer natraga CWC na piba certificate angang adugi natroga mari lainaba miyoy amage Aadhaar card bank account details angang adugi age proof certificate angang adu na mahitambage reading certificate amade ingkholge jama bandigi copy hapakadabane laichat asina maram oiduna mama mapa animak laikhidraba dubu mari mata na yoktuna laiba angang singi oina scheme asigi makhada tha amada lupa lising ani pigane hairiba senpham asi center na lupa lising amaga chani panamadi state na lupa chani puthogadabane loina na angang sing asibu yengsinbagi thaudang pugadaba mi ama laigadabani hairiba miyoy adugi account da senpham asi hapakadabane loina na hojik oidiba covid ki khudong chaba sigi yenglaga scheme asigi mateng phanglaba angang sing asida lupa lising ani asigi mathakta ahenba lupa lising amaga chamanga su state na haptuna punna angang amana tha amada lupa lising ahumga chamanga phangane hairiba senpham asi angang aduna masagi chahi 19 suba phauba phangane angang sing asigi laikhidraba mama mapana thamlamba lam amade lanthum sing adu angang sing asigi mingda onsin gadabane masigi damak laingak na kupna yengsingane karigumba tangai fadravadi social welfare department na khut thingjingane loina na angang sing asigi mamingda laikhraba lamadu makhoi na chahi kun mathoi sudriba phaubade atopa miyoy amata da onthokpada athingba thamgani haide laikchot asina maram oiduna mama mapa animak laikhidraba angang adubu yokpi naba imung manung amadi mari mata amata laitrabade laingak na chalaiba child care institution singda masagi chahi 19 phawba thamgane loina na center da lairingai matam asida lairik tambagi khudong chaba oibada natana tha khudingi maintenance grant oina lupa lising aniga chamago hompu pigane masagi chahi 19 surakpadage center dagi thokigadabane adubu makhoina chahi kun mathoi sudriba phawbade after care gi makhada tha khudingi lupa lising ani pigani haide COVID-19 na maram oiduna mama mapa ni mag laikhidraba nupi macha singi oinadi laibak asigi tongan ba mafam singda hangliba Kasturba Gandhi Balika Vidyalaya da laiduna lemna mahima sing tambagi khudong chaba supigani haide loina na college amadi vaccination institution singda awang mathaki mahi tambada computer amadi laptop ki mathok taba maramna class 10 gi mathakta tamliba covid na mama mapa ani mag laikhidraba ngang singi oina laptop lemna pigani haide hairiba khudong chaba sing asi launabagi damak social welfare department na matam gi oina print amadi electronic media gi khuthangda advertisement thoroklaba tungda department asidagi application form logduna mari lenaba document sing haplaga thazilakadabani haide hairiba scheme asigi provision sing asisu semdok semjin tawbagi hak asi social welfare department ta laigane loina na angang sing na scheme asi apply tawna bahona bada mari lenaba child welfare committee na pangba yaba mateng pangani hainasu gazette notification asina makhata na palle covid vaccine kapthokraba sing sibagi chang nemle rajo miyoi chamari ga maudrani thoi sibagi manungda vaccine dose ani kapkhraba miyoi amakhak yawe manipur da covid 19 gi ani suba web na sikhiba miyoi singi manungda ayambadi covid vaccine kaptriba miyoi sing oire IDSP na chathakiba survey amada covid positive oiduna sikhraba miyoi chamari ga maudrani thoi gi manungda vaccine dose ani kapkhraba miyoi amadagi hena sikhide Directorate of Health Services Manipur gi office campus na pangthokpa pawgi mifam amada Dr. K Razona pawmi sing hai Manipur da April thadage June tha fawbada miyoi satret ko mudra taru covid 19 na maram oiraga laikhide masigi manungda IDSP gi timna covid vaccination gi status yengsinba matamda miyoi chamari ga maudrani thoi gi record phangkhi masigi manungda sikhiba miyoi chamari ga taradi covid 19 gi vaccination kaplam khide sikhiba miyoi kunipan na covid 19 positive oidringaida numitara marini gi mamangda vaccine kapkhiba singni miyoi 18 na vaccine kapkhiba numitara marini gi manungda laikhidabane
loinana covid ani suba dose kapkhiba miyoi amakhak leikide mahakna leikidaba matam adu covid ani suba dose kapkhiba manung numit 12 nigi manungda leikidabani hainasu makha takhi mahakna hai manipur gi oina covid ahanba webta miyoi 385 amadi ani suba webta ngarang fawbada miyoi 595 punna miyoi 1980 leikidre masigi manungda nupana chanipan maudraga mapan amadi nupina chamri yankhai mathoi ne mahakna hai covid hek haurakpadagi ngarang fawbada sikiba singagi manungda pokpada ngai badagi chahi 15 fawbugi manungda leikidaba angang manga chahi 13 tagina 30 fawbugi manungda leiba angang na kungani pan chahi 30 mathoi dagina 95 fawbugi manungda leiba miyoi chamaga maudraga mari sahi 93 tagina hompu fawbugi manungda leibana miyoi chamri ga ama chahi hompu mathoi dagina humbudraga manga fawbugi manungda leikidraba miyoi gi masingna chamri ga marfu mapan chahi humbudra 3 tagina मौद्रा फाउबुगी मनुंग दलाइबना मियोई चनीगा मापन अमदी चही मौद्रा माथोइदगिना चामागा मंगा फाउबुगी मनुंग दलाइबा लाइखिद्रबा मीगी मसिंगना कुनगा मरीने मसागी अनाबा लैबा कोविड न सिखिबा मीगी मसिंगना चनीपान होंपुगा मापन मसागी अनाबा लैतबा कोविड न सिखिबा मीगी मसिंगना चामरीगा हुंबुद्रा मंगा याउरे कोविड न नारगा युमदा लाइखिदबा मियोई मरी होम आइसोलेशन दा सिखिबा मीगी मसिंगना तरागानी थोय अमदी हेल्थ केयर वर्कर लाइखिदबा मसिंगना मरीने ani suba webta covid positive oiraba matungda hospital da pukhalakla matung pung 12 gi manungda laikhidaba migi masing asi chaniga maudraga tarukne pung 94 gi manungda laikhidaba migi masingna marifuga mapani aduga pung 93 gi manungda laikhidaba miyoi gi masingna hompuga mari oiri hainasu makha takhi manipur da covid na laikhidaba apunba miyoi 1980 asigi manungda kumja 2021 gi january da miyoi 13 february thada miyoi ani मार्च थादा मियोई अमा अप्रैल थादना मियोई 38 मे थादा मियोई चामरीगा अने जून थादा मियोई 400 मरफू हुमदोई अमदी जुलाई थादा ngarang फावबदा मियोई चनी याउरे हौजिक फावबदा रिपोर्ट तौरकपा कोविड न नारबा मतुंगदा लैखिदबा मिगी अपुनबा मसिंग 12 सुरे मसिगी मनुंगदा कोविड पॉजिटिव ओइबा अदुगा अतोपा लाइनाना मरम ओइरगा लैखिदबा मियोई चामग हुंपु मापन सुख्रे मसिगी मनुंगदा अहानबा वेबता मियोई यांखई अमदी अनिसुबा वेबतना मियोई चामगा तरागा मापन ने कोविड न सिखिबा सिंगी मनुंगदा इम्फाल वेस्ट ना मियोई ख्वाइदगी यामना सिरी डिस्ट्रिक्ट असिदा पुन्ना मियोई चामरीगा हुंपुनी पान सिख्रे इम्फाल ईस्ट ना मियोई 438 थौबालदना मियोई चामगा कुलहुमदोय चुराचानपुरदना मियोई चामगा 15 कांगपोकपीदना मियोई 38 बिष्णुपुरदा मियोई चामगा 13 चांदेलदा मियोई 10 कक्चिंगदा मियोई मरफुगा निथोय तमेंगलोंगदा मियोई 13 तेंगनौपलदा मियोई 9 नोनेदा मियोई 3 कामजोंगदा मियोई 3 जिरीबामदा मियोई 5 सेनापतिदा मियोई 3 उखरुलदा मियोई 13 सिख्रे ngarang phawbada ferzol district da miyoi ama phawba covid na laikhidaba yaudre hauzik phawbada laingang na covid 19 gi vaccination tawbagi thabak khumang chawsin na changsil laikai da vaccine kapthokpagi thabak changsil hauzik covid 19 testing gi mawong ase hongdoktuna yum da changduna test tawbagi thabak chatharakpadagi positive oibagi chang hengalakpane positive oibagi chang hengalakpa sigi matungina strategy hotly haiki mahakna hai kanagumba testing kit sing leizaraga test tawbagi thabak chathabagi paulai masida positive oiraga losilaga leiba yaure masigumba polam sing ase yonba yade lainga ki ayaba yaudana micham amana hektamak leiraga test tawbasu yade asigumba thabak sing ase yengsinbagi thabak chathari mahakna hai state asida covid ki virus ase nungsita sandokpa ngambana yamna section ningai oi miyamna SOP ngakna covid laichat sandokpa thingnaba khongthang laukhat minarasi hai ki director na makhatana hai handakta laklamba central team na tongan bo wafam sing recommend tawramki madugi manungda health department rims jenims amadi private hospital singi marakta amaga coordination leina thabak tawna bakhangan ki rims jenims na singba hospital singda leiriba senior faculty singna junior doctor singbo pungning thogot paga loina na makhoi masamaksu ward ta changduna anaba sing yengbada yaunaba pauktak piramki masiga loina na home isolation tawbugi thabak ase hena akanba migyang changnaba thabak laukhatpa mathau tai hairamki non communicable disease sing amadi tuberculosis ki anaba sing asigi laying sing leptana chathanaba recommend tawrambaga loina na covid na naruraba anaba sing mapung phana laying binaba recommend tawkhe masigi damak rims amadi jenims ta post covid clinic sing numit khudingi hangdoknaba amadi post covid ward sing hangdoknaba khangalamkhe masiga loina na vaccination ki thabak sing hena kangkhadanana ba pauktak piramkhe loina na ahum subo web asi lakpa tarabadi angang sing da hena saitheng nangba yabagi akiba leibana angang sing khaktagi
ओइबा कोविड हॉस्पिटल असे लिंखनब खंगलमखि हाइखि अरोइबदा ताबिरिबा पुमनमकपु थागतचरी।